ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝꯒꯤ ꯎꯀꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯡꯉꯥꯡꯅ ꯃꯩꯇꯥꯟꯅ ꯏꯛꯂꯒ ꯁꯦꯝꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯍꯦꯛ ꯁꯣꯟꯈꯤꯕꯒ ꯖꯥꯗꯨꯃꯅꯤꯒꯤ ꯃꯁꯥ ꯑꯗꯣ ꯖꯤꯡ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅꯁꯨ ꯈꯪꯂꯤ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯥꯝꯁꯤꯜꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯪ ꯑꯃ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯠꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯣꯡꯉꯥꯡꯅ ꯃꯗꯨꯒꯤ ꯃꯩꯇꯥꯟꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯒ ꯖꯥꯗꯨꯃꯅꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯕꯒꯨꯝ ꯂꯪꯂꯛꯂꯤ꯫ ꯖꯥꯗꯨꯃꯅꯤꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯊꯣꯛꯇꯨꯅ ꯎꯐ꯭ꯔꯥꯡ ꯃꯨꯞꯁꯤꯜꯂꯒ ꯇꯥꯔꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤꯁꯨ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯏꯗ꯭ꯔꯤꯡ ꯑꯁꯨꯕꯗꯣ ꯃꯁꯥꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯅꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯃꯉꯣꯟꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯒꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯇꯥꯔꯤꯕ ꯃꯩꯇꯥꯟꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯣ ꯃꯗꯨꯗ ꯌꯦꯠꯁꯤꯜꯂꯤꯕ ꯑꯉꯥꯡꯕ ꯐꯤ ꯍꯥꯏꯕꯗꯤ ꯂꯪꯁꯤꯡ ꯑꯗꯨ ꯃꯇꯠ ꯇꯠꯇꯨꯅ ꯑꯃꯨꯛ ꯇꯥꯔꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯩ ꯕ꯭ꯔꯪ ꯍꯧꯔꯛꯇꯨꯅ ꯆꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯡꯉꯥꯡꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯑꯣ, ꯃꯥꯁꯤ ꯍꯜꯂꯣꯏꯗꯧꯔꯤꯅꯦꯁꯦ꯫ ꯐꯩ, ꯈꯪꯒꯅꯤꯗꯅ ꯃꯥꯗꯔ ꯍꯩꯕ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯐꯨ ꯃꯅꯥꯅ ꯁꯦꯝꯕ ꯇꯣꯅꯥꯒꯤ ꯃꯊꯛꯇ ꯌꯥꯎꯔꯒ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩꯇꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯑꯗꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯒ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯥꯗꯨꯃꯅꯤ ꯃꯁꯥ ꯑꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯥꯛꯅꯕꯒꯨꯝ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯔꯒ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯁꯤꯗ ꯇꯤꯟ ꯀꯥꯡ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯔꯦꯡ ꯆꯠꯂꯕꯒꯨꯝ ꯍꯥꯒꯠꯆꯕꯗ ꯅꯠꯇꯅ ꯆꯤꯡꯊꯦꯛꯄꯒꯨꯝ ꯁꯥꯖꯤꯡ ꯍꯧꯕꯒꯨꯝ ꯇꯧꯈꯠꯂꯛꯂꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀꯣꯡꯉꯥꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯗ꯭ꯔꯤꯕꯁꯤꯕꯨ ꯈꯪꯒꯅꯤꯗ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯑꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤ꯫ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯈꯨꯕꯥꯛꯇ ꯁꯨꯔꯨ ꯅꯣꯏꯔꯒ ꯃꯁꯥꯗ ꯑꯃꯨꯛ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯀꯣꯡꯉꯥꯡꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯈꯨꯕꯥꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯋꯥꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯃꯥꯅ ꯂꯣꯏꯅꯃꯛ ꯍꯨꯛꯆꯤꯟꯗꯨꯅ ꯄꯨꯔꯨꯛ ꯁꯥꯏꯒꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯡꯉꯥꯡꯗꯣ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯥꯔꯕꯒꯨꯝ ꯃꯃꯤꯠ ꯀꯥꯔꯤ꯫ ꯑꯗꯨꯝꯅ ꯊꯥꯎꯔꯦꯛ ꯀꯥꯈꯠꯂꯛꯄ ꯍꯪꯒꯥꯝꯒꯤ ꯑꯁꯥꯕ ꯃꯅꯤꯟ ꯀꯥꯈꯠꯂꯛꯄ ꯐꯨꯒꯠꯂꯛꯄ ꯑꯗꯨꯅ ꯀꯣꯡꯉꯥꯡꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤ꯫ ꯍꯥꯒꯠꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯨꯜ ꯑꯗꯣ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯀꯣꯛꯁꯨ ꯑꯔꯣꯏꯕꯤ ꯌꯧꯅ ꯆꯤꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯥꯗꯨꯃꯅꯤꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯣ ꯈꯨꯕꯥꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯀꯣꯡꯉꯥꯡꯗꯤ ꯁꯣꯝꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯥꯒꯤ ꯃꯊꯛꯇ ꯌꯥꯎꯔꯒ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯂꯧꯁꯤꯟꯗꯨꯅ ꯒꯔ ꯊꯛꯇꯣꯛꯏ꯫ ꯑꯗꯨꯝꯅ ꯊꯛꯇꯣꯛꯈꯤꯕꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯒ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯇꯞꯅ ꯐꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅꯁꯨ ꯃꯍꯥꯛꯅ ꯆꯥꯔꯤꯕꯗꯣ ꯃꯉꯣꯟꯗ ꯁꯤꯗ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯣꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯅꯣꯡꯗꯤ ꯉꯥꯜꯂꯛꯀꯗꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕ ꯍꯧꯅꯔꯛꯂꯕꯗ ꯖꯥꯗꯨꯃꯅꯤꯅ ꯑꯣ, ꯅꯣꯡꯁꯤ ꯉꯥꯜꯂꯛꯀꯗꯧꯔꯤ꯫ ꯀꯅꯥꯒꯨꯝꯕꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯔꯒ ꯃꯥꯛ ꯂꯩꯕꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯈꯤꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯤ꯫ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯥꯗꯨꯃꯅꯤ
ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯡꯉꯥꯡꯁꯨ ꯑꯗꯨꯃꯉꯥꯏ ꯄꯔꯞ ꯄꯔꯞ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯤ ꯈꯪꯅꯔꯛꯄ ꯇꯥꯔꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ ꯌꯦꯟ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯖꯥꯗꯨꯃꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯞꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯖꯔ ꯖꯔ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯉꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯡꯉꯥꯡ ꯑꯃꯗꯤ ꯖꯥꯗꯨꯃꯅꯤ ꯃꯈꯣꯏꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤꯗꯤ ꯀꯥꯞꯅꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯇꯝꯐꯥꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯅꯆꯥꯁꯤꯡꯒ ꯍꯥꯏꯔꯝꯂꯒ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯉꯥꯜꯗꯣ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝꯁꯦ ꯅꯣꯡ ꯄꯨꯡꯉꯥꯟꯕꯨꯗꯤ ꯉꯥꯟꯗ꯭ꯔꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯕꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯃꯛ ꯆꯠꯅꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯗꯣ ꯖꯥꯗꯨꯃꯅꯤꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯣꯖꯥ 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 ꯑꯩ ꯃꯉꯥꯜꯅꯤ ꯌꯥꯔꯗꯤ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯣꯖꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯂꯩꯋꯥ ꯇꯤꯟꯋꯥ ꯊꯥꯖꯤꯟꯅꯔꯨꯕ ꯀꯥꯞꯅꯔꯨꯕ ꯖꯥꯗꯨꯃꯅꯤꯗꯣ ꯇꯥꯔꯗꯨꯅ ꯃꯤꯈꯪ ꯄꯥꯡ ꯄꯥꯡꯉꯤ꯫ ꯃꯉꯥꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯑꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯥꯒꯤ ꯄꯥꯡꯒꯜꯕꯨꯗꯤ ꯅꯝꯊꯕ ꯉꯝꯂꯣꯏꯁꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯍꯥꯏꯕꯗꯤ ꯖꯥꯗꯨꯃꯅꯤꯅ ꯈꯜꯂꯤꯁꯤ ꯃꯉꯥꯜꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯥꯞꯅꯕ ꯃꯇꯝꯗꯕꯨꯗꯤ ꯃꯥꯅ ꯉꯝꯖꯕꯒꯤ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯂꯛꯂꯕꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯉꯥꯜꯅ ꯍꯦꯜꯂꯤꯕꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯖꯥꯗꯨꯃꯅꯤ ꯐꯨꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯟꯅ ꯈꯟꯅ ꯖꯥꯗꯨꯃꯅꯤꯗꯣ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯑꯩ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯃꯉꯥꯜꯅ ꯖꯥꯗꯨꯃꯅꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯀ ꯊꯥꯖꯕꯤꯌꯨꯅꯦ ꯑꯣꯖꯥ꯫ ꯃꯉꯥꯜꯅ ꯑꯗꯨꯝꯅ ꯀꯞ ꯂꯥꯎꯗꯨꯅ ꯖꯥꯗꯨꯃꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯥꯗꯨꯃꯅꯤꯗꯣ ꯏꯉꯛ ꯉꯛꯏ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤꯅ ꯍꯥꯏꯗꯨꯅ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯉꯥꯜꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯖꯥꯗꯨꯃꯅꯤꯅ ꯑꯣ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯊꯧꯗꯤ ꯐꯖꯅ ꯇꯧꯔꯦꯁꯦ ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯁꯤꯅ ꯑꯩꯒꯤ ꯏꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯕꯅꯤꯅ ꯃꯥꯅ ꯇꯧꯕꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯃꯥꯅꯕꯨ ꯇꯧꯔꯝꯂꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯅꯤꯅ ꯇꯧꯕꯤꯐꯝ ꯊꯣꯛꯇ꯭ꯔꯦ꯫ ꯍꯥꯏ ꯃꯉꯥꯜ ꯑꯣꯖꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯤꯕꯁꯤꯕꯣ? ꯑꯣꯖꯥ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯖꯥꯗ ꯂꯥꯛꯄꯗꯁꯨ ꯍꯥꯏꯖꯔꯝꯂꯤꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯄꯩꯁꯥ ꯈꯤꯇꯪ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯀꯣꯡꯉꯥꯡꯅ ꯕꯨꯠꯇꯒꯤ ꯄꯩꯁꯥ ꯄꯨꯕ ꯌꯥꯏ ꯂꯧꯍꯟꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕꯗꯨꯗ ꯕꯨꯠ ꯀꯧꯊꯣꯛꯅꯕ ꯂꯩꯋꯥ ꯑꯗꯨ ꯈꯛꯇꯅꯤ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 500 ꯄꯤꯔꯒ ꯂꯩꯈꯤꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯕꯨꯠ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔꯕꯨꯗꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯕꯨꯠ ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯂꯣꯏꯅꯔꯁꯤ ꯅꯪꯁꯨ ꯍꯟꯈ꯭ꯔꯣꯗꯅ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯗꯒꯤ ꯊꯋꯥꯏ ꯑꯃ ꯂꯧꯒꯅꯦꯅꯁꯨ ꯍꯥꯏꯔꯛꯂꯤ ꯑꯣꯖꯥ꯫ ꯃꯁꯤ ꯑꯣꯖꯥꯅ ꯑꯃꯨꯛꯀ ꯀꯟꯕꯤꯌꯨꯅꯦ ꯑꯣꯖꯥ꯫ ꯏꯕꯨꯡꯉꯣ ꯀꯔꯤꯃꯠꯇ ꯃꯊꯥ ꯁꯥꯔꯨꯅꯨꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯣꯖꯥ ꯖꯥꯗꯨꯃꯅꯤ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯀꯣꯡꯉꯥꯡ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯍꯦꯛ ꯁꯥꯇ꯭ꯔꯒꯨꯝꯕꯅꯤ꯫ ꯃꯥꯒ ꯑꯩꯒ ꯉꯔꯥꯡ ꯑꯗꯨ ꯈꯔ ꯀꯥꯞꯅꯈ꯭ꯔꯦ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯤꯡ ꯈꯔ ꯁꯣꯛꯈꯤꯕꯗꯨꯗ ꯅꯉꯣꯟꯗꯁꯨ ꯈꯔ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯁꯟꯗꯣꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯨꯝꯂꯝꯕꯅꯤ ꯃꯗꯨ ꯀꯣꯊꯣꯛꯂꯒ ꯑꯃꯨꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯃꯗꯨꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯍꯥꯛ ꯑꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯅꯣꯏꯒꯤ ꯌꯨꯝꯁꯤ ꯇꯤꯝꯕꯨ ꯂꯥꯏꯃꯨꯒꯤ ꯋꯥ ꯈꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯣꯡꯉꯥꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯃꯝꯃꯤꯕ ꯖꯥꯠꯂꯥ? ꯅꯠꯇꯦ ꯃꯗꯨ ꯑꯩꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ? ꯅꯪꯅ ꯊꯕꯛ ꯑꯗꯨ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ? ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯡꯕ ꯀꯔꯤ ꯂꯩꯔꯤꯕꯒꯦꯅꯦ ꯏꯕꯨꯡꯉꯣ?
ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯩ ꯁꯤꯔꯕꯗꯤ ꯅꯪꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯛ ꯅꯪꯒꯤ ꯁꯟꯊꯣꯡ ꯑꯗꯨꯗ ꯊꯝꯂꯨꯕꯅꯤ ꯃꯗꯣ ꯅꯍꯥꯛꯅ ꯂꯧꯊꯣꯛꯂꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯡꯉꯥꯡꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯐꯨꯝꯂꯨꯒꯗꯕꯅꯤ ꯑꯗꯨꯁꯨ ꯅꯪ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯔꯣ ꯅꯪ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯔꯒꯦ ꯅꯪꯁꯤ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯄꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯅꯤꯡꯕꯒꯤ ꯏꯊꯤꯜ ꯄꯣꯛꯂꯤꯕꯗꯨ ꯃꯥꯏꯕ ꯑꯣꯏꯅꯤꯡꯕꯒꯤ ꯏꯊꯤꯜ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯑꯐꯕ ꯊꯕꯛꯀꯗꯤ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯤ ꯀꯣꯡꯉꯥꯡꯒꯨꯝꯅ ꯐꯠꯇꯕ ꯊꯕꯛꯀꯗꯤ ꯃꯥꯏ ꯈꯛ ꯑꯣꯟꯁꯤꯟꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥꯗ ꯑꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯪꯅ ꯑꯃꯥꯏꯕ ꯑꯣꯏꯅꯤꯡꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯌꯥꯎꯅꯕꯤ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯑꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯔꯅꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯆꯠꯂꯤꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯅꯦꯛꯅꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗꯅ ꯑꯣꯖꯥ ꯃꯗꯨꯃꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤꯍꯦꯕꯣ ꯑꯗꯨꯒꯅꯦ ꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯕꯨ ꯑꯩꯅ ꯍꯦꯜꯂꯒꯗ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅꯕꯅꯤ ꯆꯤꯟꯗ ꯑꯗꯨꯛ ꯑꯐꯕ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ ꯅꯪ ꯑꯃ ꯅꯁꯛ ꯊꯤꯔꯕ ꯑꯩ ꯑꯃꯅ ꯈꯤꯇꯪ ꯐꯖꯔꯕ ꯂꯝꯕꯤ ꯆꯠꯄꯗꯅꯦ ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯗ ꯊꯅꯨꯡꯗ ꯑꯗꯨꯃꯛ ꯌꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯆꯤꯟꯗꯕꯨꯗꯨꯅꯦ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯅ khitang ꯍꯦꯟꯈꯤꯕꯗ ꯑꯃꯅ ꯈꯔ ꯑꯗꯨꯃꯛ ꯋꯥꯔꯧꯔꯤꯕꯅꯤ ꯍꯦꯟꯅ ꯍꯩꯒ ꯀꯥꯏꯗꯅ ꯅꯥꯄꯜ ꯇꯧꯈꯠꯂꯛꯄ ꯑꯃꯥꯏꯕꯗꯨꯗꯤꯅꯦ ꯃꯤꯅꯒ ꯈꯔ ꯃꯃꯤꯡ ꯆꯠꯂꯛꯄꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯐꯔꯦ ꯅꯪꯒꯤ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯕ ꯅꯪꯅ ꯀꯧꯔꯤꯕ ꯕꯨꯠ ꯑꯗꯨꯁꯨ ꯉꯁꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯗꯨꯒ ꯃꯉꯥꯜ ꯄꯩꯁꯥꯗꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏ lupa kayamu pukrabagine oza lupa lak ama makai mki changdi pukre oza kari lak ama makai hai nanggi sidi yamna yami thei aduk jamba senpham madubu nangbu krai si na khigi haujiga nangonda kayam leiriba oza aigonda lising ya khai hompu mukti leirumgi oza kadai chakraba aduk jamba paisa dudi adumne jadu mani na hanglakpada mangalna krai dono pangsi da sijin na khre haiduna khomi madugi matung jadu mani na fare lemoriba paisa singa do singdabadi yaroi aduna matam ama thanaraga singdokhisi natrabadi nangi ibungi miyoi singdagi miyoi ama kathoknabagi matam lakani maramaduna horai numidang ado aiga wari sanarage adumna hairakpata mangalna hoi oza yamma nungaijari adudi oza aigi sandongda phummi hairiba mitam ukang adu ai lokthokjarurage madu lokthokdura chalo adudugane horai numidang nang nasamak chatlaga kongangi sandongda phumlugadabani oza kongang na mukpha khidana फादना बहुत गतबड़ी फरे चलो असुम ना हाइरकपदगी मंगाल दो मयुम लोमदा पर वखल नुंगाइना लाई मतम मरु तंफाना कडी हाइरगी कइदरगेबा अदम ना हाइरकपदा मंगाल ना हाय ओजा अमाइबा जादु मनिना अइबु ngakpirakle aduga ngahandagi tamnariba kholiba singasidi अखोइगी सन्दोंग महाना पोसेम की वैबा उकंग नमा थनमी बजानी ना मधुना तौरी बजानी ngaha nongma aina lila yenguraga halakpada mi yema thonganदगी चेंथोखी हाइबदुदी मधु फुम्मी वा वैरे मधु वैबा जानी फरे मधुदो कोथोकलगा मागी मराक्ता पोरो ओदना हायौरी मधु कोथोकलगा आई अमुक्ता पिरुखिगे चाय सिंगदि कबदौरगे नंगबु चाकपुदी थोंगगी angang singsu loina mak sanaba thokri fare madu thongturo aina halakpadane chak loramu hai aise maiwa tamlagadabani ne karino haisibo maiwa tamba gaina aidi yam hainade da karigino ne maiwa tamba sibu kedawe haibano imung manunggi laitin ki oiba thoromda mi ninga dabasu yaragadoribani ana layong khangdana narakpa matam layok ti lokpadasu पैसा सिकी तिंगना आइना येंगबा यागदौरिबनी
ꯈꯪꯗꯦ ꯈꯪꯗꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜꯗꯣ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯁꯟꯊꯣꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯇꯝꯐꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕꯒꯤ ꯖꯒꯥ ꯈꯔ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯥꯏꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯌꯣꯄꯥꯛꯅ ꯖꯣꯝ ꯖꯣꯝ ꯈꯔ ꯇꯧꯈꯥꯏꯔꯛꯄꯗꯗꯤ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯨꯌꯦꯠ ꯌꯦꯠꯁꯜꯂꯒ ꯄꯣꯠꯁꯦꯝꯒꯤ ꯎꯀꯪ ꯑꯗꯣ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯅ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ ꯀꯔꯤꯗ ꯌꯣꯝꯃꯤꯁꯤꯅ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯇꯝꯐꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥꯡꯗꯣꯛꯎꯅꯨꯁꯦ ꯑꯃꯨꯛ ꯍꯥꯡꯗꯣꯛꯎꯔꯒꯅꯦ ꯕꯦꯔꯥ ꯑꯃꯨꯛ ꯀꯥꯔꯛꯇꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤ ꯃꯅꯨꯡꯗ ꯌꯥꯎꯏꯁꯨ ꯈꯪꯗꯦ ꯅꯪꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯗꯣꯃꯅꯤꯗꯣ ꯑꯗꯨꯗ ꯄꯤꯕꯤꯔꯨꯔꯣ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯅꯤ ꯁꯔꯨ ꯃꯆꯦꯠꯀ ꯌꯥꯎꯔꯝꯂꯕꯗꯤ ꯃꯗꯨ ꯄꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯦ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯗꯣꯃꯅꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯄꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯂꯣꯏꯔꯝꯃꯣꯀꯣ ꯑꯁꯨꯝꯅ ꯃꯉꯥꯜꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯗꯣꯃꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯗꯣꯃꯅꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯉꯥꯜꯅ ꯆꯥꯗꯣꯃꯅꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯆꯥꯗꯣꯃꯅꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯄꯔꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯉꯥꯜꯅ ꯑꯣꯖꯥꯅ ꯊꯅꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯗꯣꯃꯅꯤꯅ ꯆꯨꯝꯃꯦ ꯃꯁꯤ ꯆꯨꯝꯃꯦ ꯐꯔꯦ ꯅꯪꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯗꯨꯁꯨ ꯄꯨꯡ 10-11 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯒꯗꯕꯅꯤ ꯐꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣꯀꯣ ꯑꯁꯨꯝꯅ ꯆꯥꯗꯣꯃꯅꯤꯅ ꯃꯉꯥꯜꯕꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯉꯥꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯆꯥꯗꯣꯃꯅꯤꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯀꯣꯡꯉꯥꯡꯅ ꯆꯥꯗꯣꯃꯅꯤꯅ ꯉꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯏꯖꯠ ꯃꯥꯡꯉ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯡꯉꯥꯡꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯈꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯣꯡꯉꯥꯡꯒꯤ ꯊꯥꯖꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯗꯣꯃꯅꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕ ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯒ ꯉꯥꯛꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯡꯉꯥꯡꯅ ꯅꯤꯡꯊꯤꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤ ꯃꯍꯥꯛꯅ ꯍꯣꯡꯉꯨꯒꯤ ꯃꯀꯥꯁꯤꯡ ꯃꯊꯪ 5-6 ꯍꯦꯛꯂꯨꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯨꯡꯁꯜꯂꯤ ꯑꯗꯨꯒ ꯌꯨꯡꯁꯟꯕꯗ ꯌꯥꯎꯗꯕ ꯍꯣꯡꯉꯨꯒꯤ ꯃꯀꯥ 1-2ꯃꯨꯛꯇꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯕ ꯌꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯉꯥꯡꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ ꯍꯥꯏꯕꯕꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ ꯅꯨꯃꯤꯠꯁꯨ ꯖꯔ ꯑꯁꯨꯝ ꯇꯥꯁꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯝꯐꯥ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯑꯗꯣ ꯊꯣꯡꯂꯤꯉꯩ ꯃꯉꯥꯜꯅ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯣꯡꯉꯥꯡꯅ ꯐꯥꯈ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏ ꯁꯣꯜꯂꯒ ꯂꯩꯔꯝꯃꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯜꯂꯛꯂꯕꯅ ꯃꯉꯥꯜꯗꯣ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯥꯗꯣꯃꯅꯤꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯗꯣꯃꯅꯤꯁꯨ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯉꯥꯜꯕꯨ ꯍꯦꯛ ꯂꯥꯛꯄ ꯎꯕꯒ ꯅꯪꯇꯅꯤꯕꯣ ꯊꯧꯅꯥ ꯐꯕ ꯁꯦ ꯃꯁꯤꯒꯤ ꯃꯌꯣꯝ ꯑꯁꯤꯅꯤ ꯅꯍꯥꯛꯅꯅꯦ ꯀꯣꯡꯉꯥꯡ ꯍꯣꯏꯒꯤ ꯁꯟꯊꯣꯡ ꯃꯄꯥꯗ ꯉꯁꯥꯏ ꯅꯣꯏꯒꯤ ꯑꯩꯅ ꯇꯧꯔꯝꯂꯤꯕꯗꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯊꯣꯛꯂꯒ ꯐꯨꯝꯖꯤꯜꯂꯝꯒꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯗꯨꯒ ꯃꯤꯅ ꯐꯥꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯃꯊꯪ ꯑꯩ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯐꯥꯍꯟꯖꯔꯣꯏ
Asumna wa khara si minaraba matungda amubo phi mayo macha do paiduna kongang gi mayum da mado phumluna bagi da makta mangal do lakli aduga nakal amadana kamdori kongang do ngasi gi chadomani gi mathakta karigumba badi tawragi khaladuna ngasai mahana hungu pareng question laga junction duna laisana pham semkhiba jaga aduda laktuna phamtharaga karigumba khara tawba haurakli wari asigi manga suba tangkak matang asida loisenjari mathangi tangkak singda kari kamdaurakpage haibadu mayam punna mungai minarasi mayambu aroibada amuka hana kurumjari